Makhadarpada Kuki Millitantsingna Kammongda farmhouse ama mai thadoklamle ngarang ahing nungai matung pung 12 makhairom taba matamda Konthojam Kendragi Nambo Police Station gi manung channa Kammong Maisna maning lekai chingkhongda leiba farmhouse ama Kuki Millitantsingna mai thadoktuna manghalamle mai thakraba farmhouse asi Kammong Maisna lekai da leiba Samom Sam Sundar chahi humfu apokpa leikhidaba samunga koba mioi amagini farmhouse asi Kammong chingkhongdagi meter 100 muklamna leibani farmhouse asi da lawu singuga mari leina polamsing thampham oina sijinnabani Kuki Millitantsingna mai tharamba aduda farmhouse asida thamba lawu singugi mari leinaba fertilizer har yauna atai metingi polamsing chu mai chakre mai chakhiba mafam asida ngasi Konthojam Kendragi MLA oibada natana Health Minister oriba Dr. Sapam Rajana chatuna hakthengna yengsinkhre makha tarakpada ex MLA Indrajit numit manganigi manungda party da changjaraktrabadi sut at side piragani KCP MC Khetrigao Kendragi ex MLA na hakpam Indrajit pu aina thingkhraba Manipur gi lalholup KCP MC Progressive ta numit manganigi manungda changjarakta batarabadi sut at side piragani haina phongdorakli wafam asi KCP MC Facebook page ta phongdorakpani phongdorakpasigi matung ina ex MLA Indrajit hariba mioi asi party da drug case ka mari lena chumi lali haibagi achum maram phongdokchanaba amadi chumthokchanabagi numit manganigi matam piri hariba matam asigi manungda party da changjarakta batarabadi sut at side piragani hairi makhadarappada KCP Taibangan Bahariba Group asi Senkhai Thungkhai Lupni PKL KCPT Hariba Lona Thingkhriba Senkhai Lup asina drug ka mari leinabani haina miyamda phongdokhiba list adu Pangal Communist atamnana target tawbani haina lawi aranba information da yumpham oiraga drug ka mari sunglei leinadaba miyoi kaya hapchinduna icham chamjana hingjaba amadi Pangal gi thawa micha kaya bu amuba kali taisile haina Pangal Kanbalu PKL Manipur gi Public Affairs Secretary Bogi Mayum Sarbir Alina khuyek piduna thadorokpa cherol amana hairi cherol asina makha taribadi KCPT hariba loop asi Manipur government ga peace talk tawduna leremlaba misak amana Kuki Maidai conflict ki hutong chaba lawraga awon pamba lalolup yaholoi amagi maikhum uptuna Senkhai Thungkhai loop gang ama semgalakpani ngasi Manipur khunaida drug ka mari lena wakhal taminaba mathau leirabadi Pangal khakta nate tonga tonga community singdasu drug ki cartel kaya marum leiri drug mafia kaya leiri drug ki mapu kaya leiri drug ki kachaba kaya leiri makhoi kari ki kaurag wakhal taminadribano KCPT gi thawong asi atamnana community amada target tawraga humang mamalna tanjaba sel khungkatuna Pangal khunai gi semilongi yanglen saru thudekna bahotnabani haina lawi Pangal community asibu minority community ni haiduna tawningbada tawba yaragani haiba matagu maran pisilaga lawning basel lawgani haiba asidi Pangal singi thamoida yamna nungnangba ama poali Pangal bu kangdrum ni haina lawbra haina su phongdoragli makha tarakpa sidi editorial kalam dagi lakhocharake thakai amagi matam laithokanu law of rule khwaidagi henna chatnadaba India gi state sing amadi union territory singi manungda Manipur su ama oiramgani khali state asigi miyam asina lengakta tainaraga lamdam asigi afafatagi maramda nainaba kayamusu yaudaba natte aduga lengakta tainadaba yadaba matangsu yaudaba natte haiba tai state amagi lengak ama leina lengak lei haibagi wahanthok lehenba tarabadi lamdam aduda law of rule mapung phana chanahanba tai madu natrabadi lengak leibagi wahanthok leiroi haibasi ngasigi Manipur lengakna khanafam to I haina khalli state asigi ching amadi tamda kanglup furup 35 mungna khunda aduna leiri asiguma kanglup furup 35 rom asina puna leiminariba lamdam asida karama kanglup furup singna khara hena lengakna chanariba law and order bu thugairaga maning tamna tawningbada tawbagi thawong chathaba henbagi haibadu su Manipurda khunda minariba furup kanglup khudingmana ikhangda khangnarabani haiba yai asigumlaba lamdam ama oiriba Manipur asida hokiba state lengak kayana lengak ama leiri haibasi mapung phana khanganbada yaufataba natraga yaubangam fataba khara yauduna lakhibadu maram oiraga ngasisu state asigi chingi lamsingda law of rule chatnabada mapung ifa phadabagi mawongda makha tana adumak leibugum tawri haiba yai adubu 19 suba India gi Lok Sabha mikhal gi matamda state asigi chingi lamda hokhiba mikhal singdagi handaki mikhal adudana miyamna apamba mirapta sogatpada maning tamna pangthokpa ngamkhibagi mami khari ditakhibagum tawi haina state asigi miyamna khanakibagum tawi haiba yai amaromda handaki 19 suba Lok Sabha mikhalna nakal amaromda thamkhraga Manipur gi national highway ani haibadi national highway number 2 amadi 37 asida matam kayagi mamangdagi logi wamada Senkhai Thungkhai tawba amadi namduna sel munbaga loinana mihan mipun chathakiba kayamu yawkiba leibadugi makha chatharappo oina ngasisu lambi ani asida logi wamada kanglon kaina Senkhai Thungkhai chathabadagi lambi ani asida chaliba gari sing maru oina pot puba gari sing amadi thau tingki gari sing dagi ka hena maram chadana namduna sel lawbagi paw tanakhiba sing leikrabani nakal amaromdana chahi amaga thani helakadawraba Manipur gi lan asida khwaidagi hena law rule thugairaga mihan mipun chathiriba Kuki terrorist asida
ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯄꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯥꯟꯕꯒꯤ ꯊꯧꯑꯣꯡ ꯊꯥ 14 ꯍꯦꯟꯅ ꯆꯠꯊꯔꯛꯄ ꯑꯁꯤꯃꯛ ꯃꯅꯤꯄꯨꯔꯗ ꯂꯩꯉꯥꯛꯀꯤ ꯂꯣ ꯋꯥꯡꯃꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯊꯕꯛ ꯇꯧꯕ ꯍꯦꯜꯂꯤ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕꯁꯨ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯊꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯄꯟꯕ ꯄꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯃꯝꯅꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤꯕ꯭ꯔꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯈꯥꯏ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯈꯣꯏꯔꯥꯡꯕꯟ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯅ ꯂꯩꯉꯥꯛꯇ ꯇꯛꯁꯤꯜꯂꯛꯄ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯣ ꯑꯣꯐ ꯔꯨꯜ ꯊꯨꯒꯥꯏꯔꯒ ꯑꯇꯝꯅꯅ ꯃꯩꯇꯩꯁꯤꯡꯗ ꯂꯥꯟꯗꯥꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯉꯥꯛꯅ ꯂꯣ ꯔꯨꯜ ꯉꯥꯛꯅꯕ ꯊꯕꯛ ꯇꯧꯔꯛꯇꯨꯗꯅ ꯃꯈꯥ ꯇꯥꯅ ꯀꯨꯀꯤꯁꯤꯡꯅ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡ ꯂꯥꯛꯁꯤꯟꯗꯕꯒ ꯂꯣꯏꯅꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯅꯥꯀꯜ ꯅꯥꯝꯃꯗ ꯅꯥꯀꯣꯏꯅꯅ ꯇꯣꯡꯁꯤꯟꯕ ꯑꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯕꯗꯤ ꯃꯇꯝ ꯁꯥꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯑꯣꯝꯗꯨꯅ ꯂꯩꯔꯤꯕ ꯃꯩꯔꯤ ꯑꯁꯤ ꯃꯩ ꯍꯧꯅ ꯆꯥꯛꯂꯛꯀꯗ꯭ꯔꯥ ꯆꯤꯡꯅꯩ꯫ ꯃꯔꯝ ꯑꯗꯨꯅ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯅ ꯊꯥꯔꯤꯕ ꯃꯇꯝ ꯊꯥꯈꯥꯏ ꯑꯃꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯆꯨꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯔꯝ ꯀꯌꯥꯁꯤꯡ ꯑꯁꯤ ꯂꯩꯕꯅ ꯃꯔꯝꯅ ꯊꯥꯈꯥꯏ ꯑꯃꯒꯤ ꯃꯇꯝ ꯂꯥꯏꯅ ꯂꯧꯕ ꯆꯨꯝꯒꯗꯕ ꯃꯥꯟꯗꯦ꯫